Irik tu sounding mana yadre, nahan kay saktam lola baso, ngasi di maaki asaw mo do uthore. Asukoy base, ekoy walo disi kay gino. Matang niya da bagini. Hera, wis bizar loy naman pati hay budo di laan gani. Apaba kaya kaya sulay ribani. Pagira paroira, ay gitaw di, makoy butum na loy sinkibani. Ini hay bra, adu di kiem tawra nuda. Madu yaro ni Roger. As, amo adu gimi hul duga ba. Sauna ba khana chaina ba di tawbirakanu ko. Angang du da pamzarura male, hanbiro kay dawrage. Bye, madu yaro heba. Kudop tu gi matik me ay, noy khangna ba natro. Jeko ko mana gi khalrano, na thwai no mangjagani. Iyeng na ba tare dana. Lina. Jahi chamri suzara ba su Jacob to, angang ni. Ekhoy noy di original ni. Makoy na original ni hari bagi maram ni, makoy jahi lising hele. Irik sauna. Aigi thakta singnarak na di masu lotion batabani. Ada ide isaw anida, Jacob tadi sok pa yaroy. Noy thok to horo he, ay dadi kem yauzararoy. Ado hairaga Rocky do chatkri. Ching walo ni ne chatkiba Jacob to lesabi mayam ga maya higatlemi. Rocky na tawursi one, oy, Jacob. Amadu su taraduna, o yamba. Aduda kay dawrino, nayum chathoro, irik to yam sawrabani ko. Mawalaw deda, masin thiban dardubo. Jacob na laysabi mayam aduda mo ansilaga. Laysabi sa, adude ayam chaluhige. Noy mayam na pirakpa chathak sa, nanam madam do pizaruhige. Nupi amana, oy, ibo, inamadolo na tawbiyo ko. Tawdradi kayo na he, pamza na lawzari ni. Es, yengu ne, law ba kaina. Koy bu koy na rabo noy ba? Koy na ba ina dro, kudo piray sa. Tung bu tung na daw riba. Isa da lay re do di, mayam ayam chaluhige ko. Jackson na dilayo he, iring na inido yada ba ni. Hoy ba yan ba? Ano hiram laga Jacob to mangkre? Som na humdo wari sanari, Lina irik po temzili. Temzila ba so irik sauna? Ma mahingaw ba ba siya, tungda kari urakani tambang ang manate. Wis hay ba si tazaru ba yaba na tine? Jacob masamak so ni. Wis na power chingtok na buhot na ramado. Madumasok ang pam ditok pa ni. Nangay na husik pa ba, nusi bagi ipagda kong dadji bagi ni. Nusi ba ba si nusi ba ni? Maduda oining boy sa sano, adum nusi kini. Jume, ay so tuwan yam nusi. Roger do hay kay haydok luraga ikay rai. Hero ni magtungak na Roger da fatingi. Tuwan ni nang nanusi ba da, akay walay te kay no. Akay walay tabagi, wana te sir. Nusi ba ba si yam satirami hay zamani. Bye, ando tab thako. Karina phagani ay ba do tab na ing na khanase. Hauzik ni nang Jacob ka mana rukino. Posak mayam lagi kwai dagi matik mayay kalabu kudop to Jacob tani layrise. Ay na madugi kudop to thirak pa kuira bani. Jacob na mabuhay hibay ba siya ay busing na bani. Nang nakaliba dumay na angang doon na sukalamadi. Nakuha ni maragta yung wai pao ba yek na buhay ba do oirani. Madude ko iso hending de. Sir, panamangaw tirasu norok to layzirasu mase ay kwai dagi chana sa bumarup ni. Mawanda patanong batuan de. Ay di magi may kayo doon lipsage. Irik to sagalai. Lepo, kay sukay de. Ngasi ngayong natrabaso one day. Ay na inibido so na loisan gani. Ado hayram naga irik to mangkre. Wag ngang na ba yade ne, jagat naman eh. Ma original oire na kudop to ikta magi oide yade ki type ne ba. Pangani, soidre ba. Jacob to lay kipa po sakpu lawbang ang bakay. Hay, nang masuni, mina sawri ngay dagi hayruno. Hantaro iram labani na tap na inangang na batay na. Asukoy ba siya, Jacob ka ay na kangdraso iya mo di kang bayari ni. Sangsar tungale, tabak tungale. Kamay kang no, tuway na pula ko sunate. Machin ba yam tea driver, kiptin nga sar na. Yari nang maso, ngayak po taro, ano nga na nataw to toro. Hoy. Lisa set kre. Roger Jacob ikan na mata saba na yadre. Phone daw sila eh. Karino, nayum yorabo hangi daw ba? Ay miray bakta layri, ticket kara piram daw layri. O, layra mo de, ay laki. Hoy nilaw, ikoy chatlusi na. Kamay na. Kudob se, nangamusiyo. Roger su satning ba na, haraw na.
ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯩ ꯏꯔꯣꯝꯇ ꯂꯨꯖꯔꯨꯈꯤꯒꯦ ꯀꯩ ꯀꯥꯟꯅꯕ ꯂꯨꯔꯅꯨ ꯀꯩꯅꯣ ꯅꯪꯗꯧꯅ ꯍꯥꯄꯨ ꯆꯨꯅꯤꯡꯗꯕ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯣ ꯁꯠ ꯂꯥꯎꯀꯣ ꯅꯪ ꯑꯦꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕꯅꯣ ꯀꯅꯥꯗꯩꯅꯣ ꯍꯨꯔꯥꯜꯂꯝꯃꯣ ꯅꯣꯏꯒꯤ ꯂꯩꯀꯣꯜꯒꯤ ꯂꯩꯁꯥꯕꯤꯈꯩꯗꯨꯅꯅꯦ ꯌꯥꯝ ꯄꯤꯔꯛꯑꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ ꯔꯣꯖꯔꯗꯤ ꯃꯁꯥ ꯅꯥꯟꯕꯅꯤꯅ ꯏꯔꯨ ꯃꯥꯏꯊꯔꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯔꯩꯕꯥꯛꯇ ꯂꯥꯛꯂꯦ ꯑꯁꯦ ꯅꯪ ꯑꯃꯨꯛ ꯁꯤꯖꯜꯂꯣ ꯔꯣꯖꯔꯅ ꯈꯨꯗꯣꯞꯇꯨ ꯂꯧꯔꯒ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤ ꯁꯣꯜꯂꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯔꯣꯛꯇ ꯂꯥꯛꯂꯦ ꯍꯦꯛ ꯂꯥꯛꯄꯒ ꯔꯣꯖꯔꯗꯤ ꯃꯅꯝ ꯃꯍꯥ ꯃꯌꯥꯝꯗꯨꯅꯦ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝꯗꯨꯅꯦ ꯑꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯑꯣꯊꯣꯔꯛꯑꯦ ꯃꯧꯔꯕꯣ ꯅꯣꯏꯗꯩ ꯄꯨꯔꯛꯄ ꯀꯣꯝꯂꯥꯁꯤ ꯆꯥꯒꯦꯔꯕ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯣꯔꯣꯛꯇ ꯂꯥꯛꯄꯅꯤꯅ ꯔꯣꯖꯔ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯖꯦꯀꯣꯕꯀꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯔꯣꯖꯔꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯈꯔꯁꯨ ꯅꯥꯟꯅ ꯂꯩꯒꯦ ꯍꯥꯏꯗꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯥꯁꯨ ꯌꯥꯝ ꯅꯥꯜꯂꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯇꯩ ꯃꯐꯝꯁꯤꯡꯗꯣ ꯍꯥꯏꯕꯅꯦ ꯊꯋꯥꯏ ꯐꯠꯇꯕꯒꯤ ꯍꯥꯠꯐꯝꯕꯨ ꯀꯌꯥꯝ ꯅꯥꯟꯗꯧꯔꯤꯒꯦ ꯑꯦꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯗꯣꯞꯇ ꯌꯦꯡꯂꯛꯏ ꯔꯣꯖꯔꯅ ꯉꯛꯅ ꯃꯇꯧꯗꯨꯗ ꯔꯣꯖꯔꯅ ꯃꯥꯅ ꯁꯤꯌꯣꯅ ꯁꯤꯔꯛꯄꯅꯦ ꯁꯤꯗ ꯂꯥꯛꯄ ꯌꯥꯅꯕꯅ ꯁꯦꯟꯕꯅꯦ ꯄꯤꯊꯣꯛꯄ ꯅꯠꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 10 ꯑꯅꯤꯗꯣ ꯉꯛꯅ ꯌꯦꯡꯂꯛꯑꯦ ꯀꯩꯑꯕ ꯑꯦꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯅꯁꯨ ꯁꯨꯔꯣꯜꯕꯨ ꯑꯣꯏ ꯌꯥꯔꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩꯅ ꯀꯦꯞꯇꯦꯟ ꯑꯣꯏꯃꯤꯟꯅꯔꯛꯄꯗꯣ ꯑꯩꯅ ꯆꯍꯤ 25 ꯅꯪꯅ 27ꯗꯒꯤ ꯑꯗꯣ ꯁꯛꯇꯝꯗꯣ ꯉꯁꯤꯐꯥꯎ ꯂꯩꯔꯤꯁꯤꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯗꯧꯒꯦ ꯑꯦꯅꯤ ꯁꯦ ꯔꯣꯖꯔ ꯍꯣꯏꯗꯩ ꯄꯨꯔꯛꯄꯅꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯎꯔꯣꯁꯦ ꯂꯥꯝꯗꯦꯗ ꯏꯀꯥꯏꯒꯅꯣ ꯆꯥꯁꯤꯜꯂꯣ ꯑꯩ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯐꯥꯎꯕ ꯁꯔꯗꯨꯕꯨ ꯁꯥꯎꯍꯧꯕ꯭ꯔꯣ ꯌꯥꯝꯕꯒ ꯑꯩꯒꯅ ꯊꯦꯝꯕꯅꯦ ꯌꯥꯗꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕꯁꯤꯗ ꯀꯂꯛ ꯇꯧꯔꯤꯅꯦ ꯍꯥ ꯌꯥꯔꯤ ꯅꯪꯃꯁꯨ ꯁꯨꯃꯥꯟ ꯃꯥꯟꯅꯧꯔꯅꯨꯀꯣ ꯍꯟꯗꯔꯅꯦ ꯈꯪꯂꯕꯅꯤꯅ ꯈꯔ ꯍꯜꯂꯣ ꯇꯥꯕ꯭ꯔꯦꯅꯤ ꯍꯥꯏꯔꯤꯁꯦ ꯁꯔꯅꯅꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯍꯟꯇꯔꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯋꯤꯁꯇꯤ ꯍꯥꯠꯄ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯀꯥꯟꯗꯦ ꯔꯣꯃꯥꯟꯁ ꯍꯧꯔꯁꯤ ꯍꯧꯖꯤꯛ ꯍꯧꯔꯗꯣꯏꯔꯣ ꯍꯥꯏꯁꯦ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯦ ꯑꯦꯅꯤꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯇꯞꯅ ꯔꯣꯖꯔꯗ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯣꯟꯒ ꯈꯪꯅꯔꯤꯌꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯑꯦꯅꯤꯌꯥ ꯅꯣꯏ ꯁꯥꯏꯁꯦ ꯃꯃꯤꯠꯇꯤ ꯈꯔ ꯉꯥꯎꯕꯅꯤꯍꯦ ꯆꯦꯛꯁꯤꯜꯂꯣ ꯑꯉꯥꯡꯁꯤꯗꯥꯕ ꯖꯥꯠ ꯖꯥꯠ ꯀꯌꯥꯝ ꯏꯁꯤꯟꯒꯅꯣꯍꯦ ꯇꯔꯛ ꯑꯃꯈꯛ ꯀꯣꯏꯖꯕꯁꯤꯗ ꯔꯣꯖꯔꯅ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯒ ꯑꯦꯅꯤꯅ ꯄꯥꯈꯠꯅ ꯂꯧꯊꯣꯛꯀꯅꯣ ꯑꯝꯇ ꯀꯩꯒꯤꯅꯣ ꯍꯩꯒꯗ ꯅꯪ ꯑꯗꯨ ꯂꯧꯊꯣꯛꯑꯗꯤ ꯅꯪ ꯃꯐꯝꯁꯤꯗꯩ ꯃꯥꯡꯈꯤ ꯇꯥꯕ ꯑꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯤꯔꯩꯕꯥꯛ ꯌꯧꯔꯒ ꯄꯤꯔꯒꯦ ꯍꯣꯏ ꯁꯣꯝꯗꯅ ꯏꯔꯤꯛꯇꯣ ꯑꯁꯥꯎꯕꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯄꯣꯠꯆꯩ ꯂꯣꯏꯅ ꯀꯧꯈꯥꯏꯔꯝꯃꯤ ꯑꯩꯅ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯩꯔꯥꯛ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯅꯪꯃꯛꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯥ ꯐꯅ ꯃꯆꯤꯡ ꯐꯠꯇ꯭ꯔꯕꯁꯨ ꯏꯕꯨꯗꯧꯗꯗꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯗꯦ ꯀꯔꯤꯒꯨꯝꯕ ꯇꯝꯂꯨꯔꯕꯗꯤ ꯏꯕꯨꯗꯧꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯤꯕ ꯖꯦꯀꯣꯕꯀꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯌꯥꯏ ꯈꯪꯕꯒꯤꯅꯤ ꯏꯔꯤꯛꯅ ꯑꯗꯨꯝꯅ ꯁꯥꯎꯔꯤꯉꯩꯗ ꯈ꯭ꯔꯤꯁꯇꯤ ꯊꯣꯔꯛꯏ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯔꯤꯛ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯇꯤꯒ ꯂꯨꯍꯣꯡꯂꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯦ ꯈ꯭ꯔꯤꯁꯇꯤꯁꯨ ꯋꯤꯁꯇꯤ ꯅꯠꯇꯦ ꯚꯦꯝꯄꯥꯌꯔꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯏꯔꯤꯛ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯔꯒ ꯈ꯭ꯔꯤꯁꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯇꯥꯃꯣꯁꯦ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ ꯈ꯭ꯔꯤꯁꯇꯤ ꯇꯞꯂꯞꯅ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯁꯥꯎꯔꯅꯨ ꯌꯥꯔꯦꯕ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯩꯅ ꯀꯧꯈꯥꯏꯕꯅꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ ꯑꯁ ꯌꯥꯔꯦꯗ ꯏꯔꯤꯛꯇꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯏꯪꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯏꯔꯤꯛ ꯐꯠꯇꯕ ꯍꯟꯗꯔꯗꯤ ꯅꯠꯇꯦ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯑꯣꯏꯔꯨꯕꯅ ꯅꯣꯡꯃꯗ ꯀꯅꯥꯗꯁꯨ ꯃꯥꯏꯊꯤꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯖꯦꯀꯣꯕꯅ ꯈꯔ ꯂꯥꯛꯆꯈꯤꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯗꯕꯅꯤ ꯃꯍꯥꯛ
ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯁꯨ ꯚꯦꯝꯄꯥꯌꯔ ꯑꯃꯒ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯨꯕꯒꯤ ꯚꯦꯝꯄꯥꯌꯔ ꯑꯗꯨꯕꯨ ꯂꯧꯈꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯁꯨ ꯚꯦꯝꯄꯥꯌꯔ ꯑꯗꯨ ꯂꯧꯕꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯣ ꯁꯣꯝꯗꯗꯤ ꯏꯄꯨꯗꯧꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ, ꯈꯪꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡꯒꯤ ꯑꯕꯦꯝ, ꯅꯪꯁꯨ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯤꯅꯦ꯫ ꯅꯆꯦ ꯐꯪꯉꯤ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯦ꯫ ꯆꯦꯇꯣꯟ ꯍꯥꯟꯅ ꯄꯥꯟꯗ꯭ꯔꯗꯤ ꯑꯩꯁꯨ ꯉꯝꯗꯣꯏꯗ ꯄꯥꯕꯨꯡ꯫ ꯅꯆꯦꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛꯇꯣ ꯄꯥꯕꯨꯡꯅ ꯌꯥꯏ ꯍꯥꯏꯅ ꯇꯝꯂꯨꯆꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯕꯦꯝ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯕꯦꯝ, ꯀꯩꯗꯧꯔꯦ? ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯆꯦꯇꯣꯟ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯄꯩꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯣꯅꯦ꯫ ꯆꯦꯇꯣꯟꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛꯇꯣ ꯄꯥꯕꯨꯡꯅ ꯌꯥꯏ ꯍꯥꯏꯔꯛꯑꯦ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯦꯁꯨ ꯍꯥꯏꯔꯛꯑꯦ꯫ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯤꯗ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯔꯣꯖꯔꯗ ꯌꯥꯝ ꯈꯟꯖꯔꯝꯕꯅꯦꯕ꯫ ꯀꯔꯣꯝꯗ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ, ꯖꯦꯀꯣꯕꯇ ꯑꯃꯨꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯦ, ꯂꯣꯏꯔꯦꯍꯦ ꯑꯗꯨꯗꯤ꯫ ꯄꯥꯕꯨꯡꯗꯒ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯄꯥꯕꯨꯡꯅ ꯈꯪꯗꯕꯕꯨ ꯀꯩ ꯂꯩꯒꯦ? ꯈꯪꯂꯁꯨ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯨꯅꯣꯕ꯫ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯆꯦꯇꯣꯟ, ꯅꯪ ꯔꯣꯖꯔꯅ ꯐꯅꯤꯀꯣ꯫ ꯃꯗꯨꯒꯤ ꯅꯣꯔꯣꯛꯀꯤ ꯍꯦꯔꯣꯗꯣ ꯃꯃꯤꯠ ꯌꯥꯝ ꯉꯥꯎꯋꯦꯕ꯫ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ? ꯑꯗꯣ ꯊꯃꯣꯏꯁꯤꯅꯗꯤ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯈꯪꯖꯗ꯭ꯔꯦ ꯑꯗꯨ ꯌꯧꯔꯗꯤ꯫ ꯑꯩꯅꯦ ꯃꯗꯨꯒꯤ ꯍꯦꯔꯣꯗꯣ ꯎꯔꯒꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ꯫ ꯑꯦ, ꯅꯪꯗꯤ ꯀꯩꯒꯤ? ꯈꯪꯗꯦꯗ ꯑꯩꯁꯨ꯫ ꯅꯪꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣꯕ? ꯈꯪꯗꯦꯀꯣ꯫ ꯀꯩꯅꯣ ꯈꯪꯗꯦꯕꯣ? ꯑꯩꯁꯨꯅꯦ ꯀꯨꯏꯅꯗꯒꯤ ꯗꯥꯂꯤꯗꯣ ꯅꯨꯡꯁꯤꯖꯔꯛꯄꯅꯦꯕ꯫ ꯀꯔꯣꯝꯗꯩ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦ ꯖꯦꯀꯣꯕꯇꯣ ꯑꯃꯨꯛ ꯉꯥꯎꯈ꯭ꯔꯦ꯫ ꯇꯣꯟꯗꯣ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯑꯣ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯅꯨꯡꯁꯤꯔꯨꯔꯤꯕꯅꯤꯅꯦ ꯍꯥ? ꯋꯥꯍꯩꯗꯨꯗ ꯑꯕꯦꯝꯁꯨ ꯅꯣꯛꯆꯩ꯫ ꯀꯥꯟꯗꯦ, ꯃꯤꯔꯝꯂꯦꯟꯗ ꯆꯠꯂꯨꯁꯤꯗꯅ꯫ ꯍꯣꯏ, ꯌꯥꯏꯌꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯧꯅꯔꯒ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯂꯦ꯫ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒꯁꯨ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯏ꯫ ꯇꯣꯟꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯔꯣꯖꯔꯅ, ꯁꯦ ꯅꯪ ꯑꯃꯨꯛ ꯁꯤꯔꯣꯁꯦ ꯈꯨꯗꯣꯞꯁꯦ꯫ ꯑꯣꯀꯦ꯫ ꯍꯦꯔꯣꯅꯤ, ꯊꯕꯛ ꯂꯣꯏꯔꯕꯣ? ꯑꯦ, ꯀꯩ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯤꯔꯝꯂꯦꯟꯁꯦ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯕꯦꯝꯅ ꯃꯆꯦꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ, ꯆꯦꯇꯣꯟ, ꯖꯦꯀꯣꯕꯀꯤ ꯈꯨꯗꯣꯞꯁꯦ ꯌꯦꯡꯉꯨ꯫ ꯇꯣꯟꯅ ꯈꯨꯗꯣꯞꯇꯨ ꯌꯦꯡꯂꯛꯏ꯫ ꯖꯦꯀꯣꯕ ꯔꯣꯖꯔꯗꯣ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯐꯅ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ꯫ ꯖꯦꯀꯣꯕꯅ, ꯑꯩ ꯍꯥꯏꯅ ꯁꯤꯡꯅꯔꯦ, ꯑꯗꯨꯒꯤ ꯈꯨꯗꯣꯞꯅꯦ꯫ ꯈꯨꯗꯣꯞꯇꯣ ꯃꯇꯤꯛ ꯃꯌꯥ ꯌꯥꯝ ꯂꯩꯕ ꯈꯨꯗꯣꯞꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯁꯥꯏꯒꯤꯅꯦ꯫ ꯅꯣꯏ ꯁꯥꯏ ꯍꯥꯏꯗꯤ ꯀꯅꯥ? ꯑꯦꯅꯤꯒꯤ꯫ ꯑꯦꯅꯤ ꯍꯥꯏꯗꯤ ꯑꯦꯅꯤ, ꯑꯩ ꯁꯥꯏꯅꯤ ꯀꯩꯅꯣ꯫ ꯈꯠꯅꯔꯛꯇꯣꯔꯦ ꯈꯪꯕꯗꯒꯤ ꯔꯣꯖꯔꯗ, ꯋꯤꯁꯅꯦ, ꯏꯕꯨꯙꯧꯗꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯃꯝꯕ ꯁꯪꯁꯥꯔꯗꯩ ꯂꯥꯛꯄꯅꯤ꯫ ꯑꯕꯦꯝꯅ ꯑꯃꯨꯛꯀꯁꯨ ꯃꯆꯦꯒꯤ ꯃꯅꯥꯀꯣꯡꯗ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ? ꯅꯪꯅ ꯉꯁꯥꯏ ꯀꯩ ꯍꯥꯏꯔꯤꯕ? ꯇꯣꯟꯗꯣ ꯊꯃꯣꯏ ꯀꯥꯏꯔꯦ, ꯑꯅꯧꯕ ꯎꯠꯇꯤ ꯎꯊꯣꯛꯂꯝꯗꯦ꯫ ꯑꯣ, ꯅꯪꯗꯤ ꯋꯤꯁꯇ ꯂꯨꯞꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯃꯇꯧꯗꯨꯗ ꯔꯣꯖꯔ ꯋꯥꯈꯜꯗ, ꯅꯪꯁꯨ ꯖꯦꯀꯣꯕꯇ ꯂꯨꯞꯈ꯭ꯔꯕ ꯑꯣꯏꯔꯦ꯫